Tamo mamangda tamogi dramagi maramda wari sanaminakre. Ngasisidi ishaigi matangdasu tamo khara wari sanasi Akashvani Imphalgi lyricist amasuni. Tamo kayamukti ibikre ishaisi aduga Akashvani Imphalda sandokibana kayamuk subikre. Ishay mayeksi chani chahumdi iramani. Aduga saaga sandokibadi. Saktaba kharasu yawrumkhigani. Phanayamna sum iba kuirabnina tamo paharina sakre. Hoi. Aduga aibum shamna ma sakre. Aduriki isi ama sanato mina su sei. Moirang them tikenadi ama sei. Hoi. Aduga thagi sei kuidana. Arke nande sorina ma sei. Kage mana su sei. Sappo phanayamate yawida. Hoi. Tamoibu bisangna su sei. Phanayam sangmani. Hoi mayam sida tamotike na sakpi ba hotha zaman bi Athapada kauraganu miyamna yamna pamna ngasi maksu tabiri seisibu damo karum kanda igibano damona igibase chahi matang masi 1970 da ibani aina chahi kun khara helakpada haitare isei mayeksi hujik chahi yankhai sudore thimdi matamdu ai chahi nauriba pakhangni Kashmir da ibani home sick oibagi thim nungsi ningol gi thim Manipur da lehobi Bhavna sagat pi nungsijabi kanagumina kaurakpadu kauraganu lengamdare miram sida thotlabi leinagumbi waraganu lagle ai na haibani hoi tasengna nauriba pakhang amagi homesick oibagi nungsi nungol isaini haitare hoi adu masi ngasi degi sahi kharigi mamangda mayam nei aigi imangda phagi wonsu yam ngangne nongmine dukan phamba taibung am lerame leikidre mana phajana hai leikidre bi leisabi amada yengduna nongthakta leichin nongphai maraktu onduna hingauri ba pakhangna sakpa isai oini athapada kauraganu lengamdare miram sida thawai ena laklage thawai oibi nanakta amana amuk thimdi adu oidoni adu oibana phajani adu oidoni pangpuda puthongnare aina hai thimbu pahungda hongma yabaro adu oilde isu phagi oina niko lebak ningba isaine Manipur imabu nungsijaba imagi nakta laikningba thuna yoningba sakap toiba chekla oina imagi nakta yoningba dubu thawai spirit na di thurani thawai ena laklage thawai oibi imagi nanakta haiduna phagi tawbada mayamsu wawa nongmine hongba yararoi ngasidagi chahi 50 muki mamangda ikiba homesick oibagi nungsi nungol isaine hoi tamo isai sung tambire e na takpi ki mati amdang ngang bi yagadro isai si matamgi saige sakpaside in sakpati pakti paroi adu aiji khwai pana maite lol holi dol na isai hanbo uijeri o adudi madugi isai goina isai na khogi adu gi isai du sakpa Bhakta Singa loina duna Ganga mapandangan thoiri Bhakta Singa loina duna Sidagi hena sakning deta hoi mayam holy budi yo mayam sa professional sa yo ponte mayam saktana khotna tamo mathang sidi tamona isai ibada lilagi dialogue ngangbada karigumba matamda haiba tarene punsigi thodoknaga mateng pangkibasi yawe na khanbibra Madude yaugani bo karima thawdo amadagi awaba nungaiba oibe yai nungbo oibe yai madudagi thorokpa isai soidana oigani koi isai nataba lilatadi lila se aina di ijedabanina madugi chanaba character du oramadi ani pusillaga koi adum character du ina sayaba o masi character du di adu yani kodam wana yungawi khuno khoigi lei adugi yungawu sar yungawu khunokse nokpiu daw yungawu khunokse khona marata dra nokpa leida khogi ani nokpila leidna kodamona hai harda khogi character khoi wangangnari basi bo chanana nolpa lei aguli gare tomukele yuli khinna yo gol gare tomukele ganja tomba doja tomba alu tomba adiki drug tomba alu ganja tomba 아이나 아주 뭐기 군옥도서도 뭐 하리 군옥세 뭐는 노ಪ네 빼나 그하도 그나 마두 부신제라가 노파 tamongasi bogse ida konjel si mahuksa gumliedna kanjai masibu micham miyamdagi kari ahen ba hona biba leige 콘젤기 콘젤기 시에 토이나 콘젤 파르게드나 호네루 디나테 아이는 간세보다
ꯑꯩ ꯗ꯭ꯔꯒ ꯆꯥꯗꯦ ꯌꯨ ꯊꯛꯇꯦ ꯀꯥꯞꯇꯦ ꯑꯗꯨꯒ ꯑꯩ ꯀꯔꯤꯝꯇ ꯅꯦꯁꯥꯗꯤ ꯁꯤꯖꯤꯟꯅꯖꯗꯦꯕ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯀꯩꯅꯣꯒꯤ ꯁꯣꯛꯇꯅꯕ ꯋꯥꯀꯤꯡ ꯈꯔ ꯆꯠꯆꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯈꯣꯟꯖꯦꯜ ꯐꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯕꯗꯣ ꯑꯗꯨ ꯈꯣꯟꯖꯦꯜ ꯐꯅꯕ ꯍꯥꯏꯅ ꯑꯗꯨ ꯆꯥꯎ ꯑꯗꯨ ꯊꯛꯎ ꯍꯥꯏꯕ ꯒꯥꯁꯤ ꯊꯣꯏꯗꯣꯛꯅ ꯑꯩ ꯈꯟꯖꯔꯨꯗꯦ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯆꯤꯟꯖꯥꯛꯇ ꯈꯔ ꯆꯦꯛꯁꯤꯟꯖꯔꯒ ꯍꯣꯏ ꯐꯠꯇꯕ ꯆꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯣꯡꯒꯥꯏ ꯉꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯤꯁꯤꯡꯁꯦ ꯈꯣꯡꯒꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯩꯒꯤ ꯁ꯭ꯀꯦꯜ ꯍꯥꯔꯃꯣꯅꯤꯌꯝ ꯄꯔꯗꯥꯔꯗ ꯁꯨꯔ ꯆꯥꯅ ꯆꯥꯅ ꯊꯣꯛꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯣꯟꯖꯦꯜꯒꯤ ꯗꯥꯏꯂꯣꯒꯀꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯗꯅ ꯈꯣꯡꯒꯥꯏꯗ ꯉꯥꯡꯕꯁꯤ ꯈꯣꯟꯖꯦꯜꯁꯨ ꯁꯣꯛꯄꯖꯥꯠꯅꯤꯗ ꯍꯣꯏ ꯑꯗꯨꯒ ꯈꯣꯡꯒꯥꯏꯗ ꯉꯥꯡꯕꯁꯤꯅ ꯃꯤꯒ ꯈꯟꯅꯅꯕ ꯃꯔꯝꯁꯨ ꯑꯣꯏ ꯈꯣꯟꯖꯦꯜꯁꯤ ꯆꯨꯝꯅ ꯈꯣꯡꯒꯥꯏ ꯅꯠꯇꯕꯗ ꯆꯨꯝꯅ ꯁ꯭ꯀꯦꯜ ꯆꯨꯝꯅ ꯉꯥꯡꯕ ꯁꯤꯅ ꯑꯃꯁꯨ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕ ꯕꯦꯕꯥꯔꯗꯁꯨ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯦ ꯃꯇꯣꯝꯗ ꯈꯣꯟꯖꯦꯜ ꯐꯖꯅ ꯉꯥꯡꯕꯁꯤꯗ ꯕꯦꯕꯥꯔ ꯍꯥꯏꯕꯁꯦ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔꯁꯦ ꯑꯗꯨꯝ ꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯣꯡꯒꯥꯏ ꯉꯥꯡꯕ ꯃꯤꯗꯨꯅ ꯀꯩꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔꯗꯨ ꯃꯉꯣꯟꯗꯒꯤ ꯂꯥꯛꯈꯤꯒꯅꯤ ꯍꯣꯏ ꯇꯥꯃꯣ ꯃꯃꯥꯡꯗ ꯇꯥꯃꯣꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯇꯥꯃꯣꯅ ꯇꯥꯛꯄꯤꯈꯤꯕꯗ ꯑꯕꯣꯛ ꯑꯃ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯕꯒꯤ ꯋꯥꯐꯝ ꯑꯃ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯃꯔꯨꯑꯣꯏꯅ ꯐꯤꯂꯝꯗꯒꯁꯨ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯕꯣꯛꯅ ꯂꯨꯅ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯄꯨꯁꯤꯟꯖꯔꯛꯑꯕꯗ ꯑꯩꯁꯦ ꯅꯨꯡꯗꯥꯡ ꯔꯦꯗꯤꯑꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯕꯔꯅꯔꯒꯤ ꯅꯥꯀꯜ ꯂꯩꯔꯤꯉꯩꯗ ꯑꯦꯅꯥꯎꯟꯁꯔ ꯑꯣꯏꯔꯤꯉꯩꯗ ꯊꯤꯜꯂꯛꯏꯗꯅ ꯍꯣꯏ ꯊꯤꯜꯂꯛꯄꯁꯤꯗ ꯊꯦꯡꯅ ꯃꯇꯝꯗ ꯏꯂꯦꯛꯇ꯭ꯔꯤꯛꯁꯨ ꯂꯥꯛꯀꯟꯗꯦ ꯏꯂꯦꯛꯇ꯭ꯔꯤꯛꯁꯨ ꯂꯥꯛꯇꯗꯅ ꯑꯕꯣꯛꯅ ꯄꯣꯗꯣꯟ ꯑꯆꯧꯕꯗꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯊꯥꯜꯂꯒ ꯒꯥꯔꯤ ꯑꯃ ꯆꯪꯉꯛꯑꯦ ꯃꯈꯣꯟ ꯇꯥꯈꯤꯕꯗꯒꯤ ꯌꯦꯡꯉꯛꯄꯅꯦꯕ ꯌꯦꯡꯉꯛꯄꯁꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩꯌꯦ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯑꯗꯩꯁꯤꯕꯨ ꯏꯃꯥꯔꯥ ꯍꯥꯏꯌꯦ ꯑꯕꯣꯛꯅꯤ ꯍꯥꯏꯕ ꯑꯁ ꯑꯕꯣꯛꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯤꯅ ꯑꯕꯣꯛ ꯂꯨꯅ ꯇꯧꯕ ꯋꯥꯔꯤꯁꯨ ꯂꯩ ꯇꯥꯃꯣ ꯁꯒꯣꯜꯁꯦꯝ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯒꯤ ꯊꯧꯅꯥ ꯐꯕ ꯈꯝꯕ ꯇꯣꯟꯁꯤ ꯑꯩꯅ ꯀꯨꯝꯖꯕꯗ ꯍꯣꯏ ꯀꯨꯝꯖꯕꯁꯤꯗ ꯈꯝꯕ ꯇꯣꯟꯁꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯈꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦꯕ ꯀꯣꯟꯅꯗꯤ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯑꯗ ꯈꯝꯕ ꯇꯣꯟꯗꯨ ꯊꯣꯛꯂꯛꯇ꯭ꯔꯦꯗ ꯍꯥꯏꯅꯕꯗꯨꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯊꯣꯛꯂꯛꯇꯁꯅꯨ ꯀꯨꯏꯅ ꯂꯩꯈꯤꯁꯅꯨ ꯍꯥꯏꯌꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯈꯝꯕ ꯇꯣꯟꯗꯨ ꯊꯨꯅ ꯊꯣꯔꯛꯑꯗꯤ ꯗ꯭ꯔꯃꯥ ꯂꯣꯏꯔꯅꯤ ꯑꯗꯨꯗꯤ ꯏꯁꯨ ꯄꯩꯁꯥ ꯐꯪꯗ꯭ꯔꯦꯗꯅ ꯏꯁꯨ ꯄꯩꯁꯥ ꯐꯪꯗ꯭ꯔꯦꯗꯅ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯒꯤ ꯗ꯭ꯔꯃꯥꯒꯁꯦ ꯑꯃꯨꯛ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ ꯏꯁꯩꯁꯨ ꯇꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯇꯝꯗꯨꯗ ꯇꯤꯚꯤ ꯌꯦꯡꯕꯒꯁꯦ ꯇꯤꯚꯤ ꯅꯧꯔꯤ ꯑꯩꯈꯣꯏ ꯀꯌꯥꯁꯨ ꯌꯦꯡꯅꯔꯝꯗꯦ ꯑꯗ ꯑꯕꯣꯛꯁꯤꯅ ꯇꯥꯕꯁꯦ ꯑꯩꯈꯣꯏ ꯗ꯭ꯔꯃꯥꯒꯁꯤ ꯇꯥꯔꯒ ꯀꯃꯦꯟꯒꯁꯦ ꯌꯥꯝ ꯄꯤꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥꯁꯤꯁꯨ ꯑꯗꯨꯝ ꯇꯥꯕꯤ ꯑꯗꯨꯒ ꯅꯪꯒꯤ ꯗ꯭ꯔꯃꯥꯗꯣ ꯑꯗꯨ ꯇꯧꯋꯤ ꯑꯗꯥ ꯇꯧꯋꯤ ꯑꯗꯨ ꯇꯧꯋꯤ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯄꯥꯡꯒꯜ ꯍꯥꯞꯄꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯆꯟꯅꯨꯄꯤꯁꯤꯡ ꯂꯩ ꯏꯆꯟꯅꯨꯄꯤ ꯗꯦꯕꯔꯥꯅꯤ ꯍꯥꯏꯅ ꯆꯤꯡꯉꯥꯝꯈꯥ ꯑꯣꯡꯕꯤ ꯑꯃ ꯂꯩ ꯑꯩꯅ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯑꯩꯅ ꯐꯤꯂꯝꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕꯁꯤꯗ ꯈꯨꯠꯁꯤꯅ ꯁꯣꯐꯥꯗ ꯇꯥꯛ ꯍꯦꯛꯇ ꯌꯩꯒꯟꯕ ꯂꯣꯏꯔꯦ ꯍꯥꯏ ꯃꯥꯅ ꯍꯣꯇꯥ ꯀꯧꯏ ꯑꯩꯁꯦ ꯏꯆꯟ ꯅꯠꯇꯕ ꯃꯌꯥꯝ ꯁꯤꯃꯥ ꯑꯣꯏꯅꯤꯅ ꯃꯌꯥꯝꯁꯤꯕꯨ ꯍꯣꯇꯥꯗ ꯀꯧꯏ ꯍꯣꯇꯥ ꯀꯔꯤꯅꯣ ꯈꯨꯠꯅ ꯍꯦꯛꯇ ꯌꯩꯔꯤꯗꯨꯕꯨ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯈꯨꯠꯇ ꯍꯦꯛꯇ ꯁꯣꯐꯥꯗ ꯌꯩꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯦ ꯃꯨꯟꯅ ꯌꯦꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯥꯏꯕ ꯍꯥꯏꯗꯅ ꯁꯣꯔꯠ ꯄ꯭ꯂꯦ ꯑꯃ ꯇꯧꯈꯤꯗꯅ ꯍꯣꯃꯦꯁꯣꯔꯤ ꯑꯩꯈꯣꯏꯅꯤ ꯀꯨꯝꯕꯗꯣ ꯅꯔꯥꯟꯗꯣ ꯕꯕꯥ ꯈꯨꯔꯨꯝꯕ ꯆꯠꯄꯒꯤꯗꯣ ꯑꯗ ꯑꯉꯥꯡꯗꯨꯅ ꯃꯃꯥ ꯁꯤꯈ꯭ꯔꯕꯗꯣ ꯈ꯭ꯋꯥꯏꯔꯥꯛꯄ ꯏꯔꯦꯟꯗ ꯏꯔꯥꯛꯅ ꯁꯤꯈ꯭ꯔꯕꯅꯦꯕ ꯁꯤꯈ꯭ꯔꯕ ꯃꯃꯥꯗꯨ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯅ ꯈꯟꯅ ꯉꯥꯏꯖꯔꯤꯗꯣ ꯂꯥꯛꯇꯤ ꯂꯥꯛꯑꯣꯏꯗꯕꯅꯤ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯀꯞꯇꯕꯤꯗ ꯑꯩꯒ ꯍꯣꯃꯦꯁꯣꯔꯤꯒꯅ ꯀꯞꯄꯦꯕ ꯍꯣꯃꯦꯁꯣꯔꯤꯅ ꯀꯞꯄꯗꯤ ꯅꯨꯄꯤꯅꯤ ꯈꯔ ꯀꯞꯄꯁꯨ ꯑꯩꯅ ꯀꯞꯄꯗꯨ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯗꯦꯕꯔꯥꯅꯤꯁꯤꯅ ꯍꯦꯟꯃꯜꯂꯤ ꯍꯣꯇꯥꯡ ꯀꯞꯄꯤꯗꯨ ꯍꯦꯟꯃꯜꯂꯤ ꯃꯥ ꯍꯥꯏꯔ ꯆꯨꯝꯕ ꯑꯩ ꯂꯧꯔꯤꯕꯅꯤ ꯑꯩꯁ ꯃꯁꯤꯗꯤ ꯑꯩ ꯈꯔ ꯍꯦꯟꯅ ꯀꯞꯈ꯭ꯔꯦꯅ ꯑꯇꯩ ꯀꯥꯡꯕꯨꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯍꯥꯏꯔꯛꯑꯁꯨ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯅꯨꯡ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯣ ꯏꯇꯩꯕꯦꯝꯅ ꯍꯥꯏꯕꯒꯤ ꯋꯥꯁꯤꯃ ꯏꯄꯟ ꯄꯟꯗ꯭ꯔꯤ ꯏꯇꯩꯕꯦꯝꯗꯤ ꯀꯌꯥ ꯇꯥꯗꯕ ꯖꯥꯠꯂꯣ ꯂꯤꯂꯥꯒꯁꯤꯕꯣ ꯇꯦꯝꯕꯦꯝ ꯑꯁꯤ ꯑꯗꯨꯝ ꯀꯔꯤ ꯇꯥꯅꯤꯡꯗꯅꯤ ꯇꯥꯅꯤꯡꯗꯕ ꯂꯣꯟꯅ ꯇꯥꯕ ꯇꯥꯅꯤꯡꯗꯕ ꯁꯥꯕꯩ ꯋꯥꯅꯤ ꯏꯅꯝꯕꯦꯝ ꯑꯗꯨꯝ ꯇꯥꯕꯖꯥꯠꯅꯤ ꯑꯗꯨ ꯑꯩꯅ ꯗ꯭ꯔꯃꯥ ꯇꯝꯕꯩ ꯋꯥꯔꯤ ꯂꯩ ꯇꯥꯛꯄꯤꯌꯨ ꯏꯅꯝꯕꯦꯝꯒꯤ ꯃꯅꯥꯎꯅꯨꯄꯤ ꯄ꯭ꯔꯣꯃꯤꯂꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯄ꯭ꯔꯣꯃꯤꯂꯥꯁꯤꯅ ꯊꯪꯅꯕ ꯀꯥꯗ ꯏꯅꯝꯕꯦꯝꯒꯨꯝꯕꯅꯤ ꯋꯥꯔꯤ ꯁꯥꯂꯩꯖꯥꯠꯅꯤ ꯑꯩꯅ ꯁꯣꯝ ꯀꯥꯗ ꯗ꯭ꯔꯃꯥꯗ ꯇꯝꯃꯤꯕ ꯗ꯭ꯔꯃꯥꯒꯤ ꯗꯥꯏꯂꯣꯛꯇꯨꯗ ꯑꯩꯕꯨ ꯆꯥ ꯐꯣꯡ ꯁꯥꯕꯗꯣ ꯀꯞ ꯑꯃ ꯊꯛꯅꯤꯡꯈ꯭ꯔꯦꯗ ꯍꯥꯏꯔꯨꯔꯦ ꯗ꯭ꯔꯃꯥꯅꯤꯀꯣ ꯗꯥꯏꯂꯣꯛꯇꯨ ꯌꯥꯎꯖꯕꯅꯤ ꯁ꯭ꯀ꯭ꯔꯤꯞꯅꯤ ꯑꯁꯨꯃꯥꯏꯅ ꯇꯝꯕꯅꯤꯅ ꯑꯃꯨꯛ ꯑꯅꯤꯔꯛꯁꯨ ꯍꯥꯏꯔꯦ ꯑꯗ ꯏꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯄ꯭ꯔꯣꯃꯤꯂꯥꯁꯤꯗꯤ ꯆꯥ ꯊꯛꯅꯤꯡꯉꯕꯣꯏ ꯅꯤꯡꯗꯅ ꯐꯣꯡ ꯁꯥꯕ ꯆꯥ ꯀꯞ ꯑꯃ ꯐꯖꯅ ꯄꯨꯊꯣꯔꯛꯑꯦꯅꯦ ꯀꯩꯅꯣ ꯍꯣꯇꯥꯅ ꯆꯥ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯄꯨꯊꯣꯔꯛꯄꯅꯤꯅꯦ ꯆꯥꯗꯣ ꯐꯣꯡ ꯁꯥꯅ ꯊꯛꯏꯗꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯗ ꯊꯥꯒꯠꯄ ꯌꯥꯏꯌꯦ ꯁ꯭ꯀ꯭ꯔꯤꯞꯇ ꯌꯥꯎꯔꯝꯕꯒꯤ ꯍꯣꯏ ꯑꯗꯨꯒ
ꯇꯥꯃꯣ ꯐꯤꯂꯝꯗꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯍꯧꯖꯤꯛ ꯐꯥꯎꯁꯤꯗ 필름디 ꯌꯥꯝ ꯀꯨꯝꯗ꯭ꯔꯤ 10ꯃꯨꯛ ꯀꯨꯝꯃꯗ꯭ꯔꯥ ꯚꯤꯗꯤꯑꯣ ꯑꯗꯨꯗꯒꯤ ꯗꯕꯤꯡꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯅꯤ ꯅꯣꯡꯉꯥꯜꯂꯕꯁꯨ ꯊꯥꯕ ꯂꯩ ꯃꯅꯝꯁꯤꯁꯨ ꯇꯥꯃꯣꯅ ꯗꯕꯤꯡ ꯑꯗꯨꯝ ꯇꯧꯕꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯁꯥꯏ ꯗꯕꯤꯡ ꯇꯧꯏ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯏꯪꯂꯤꯁꯀꯤꯁꯨ ꯗꯨꯋꯦꯜ ꯍꯥꯏꯕ ꯑꯃ ꯍꯣꯏ ꯗꯨꯋꯦꯜ ꯍꯥꯏꯕ ꯑꯃ ꯑꯗꯨ ꯇꯧꯏ ꯐꯅꯌꯥꯝꯅ ꯄꯪꯇꯧ ꯇꯧꯏ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯃ ꯐꯤꯂꯝ ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯁꯤꯗ ꯍꯜꯂꯛꯄꯗ ꯃꯤꯇꯣꯞ ꯃꯌꯥꯝ ꯊꯟꯅ ꯂꯩꯔꯝꯕ ꯊꯣꯡ ꯑꯁꯤ ꯂꯣꯏ ꯂꯣꯟꯁꯤꯜꯂꯝꯕ ꯍꯥꯏꯗꯤ ꯃꯤꯇꯣꯞꯅ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯤꯡꯅ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯊꯣꯡꯁꯤꯗ ꯀꯧꯈꯥꯏꯔꯁꯤꯔ ꯀꯥꯏꯅ ꯑꯩ ꯀꯃꯥꯏꯅ ꯑꯩ ꯀꯅꯥꯗꯅꯣ ꯑꯩ ꯆꯪꯉꯨꯗꯕ ꯀꯥꯏꯗ ꯁꯥꯡꯅ ꯉꯥꯡꯉꯤ ꯑꯗꯨꯒꯤ ꯗꯕꯤꯡ ꯑꯃꯁꯨ ꯇꯧꯈꯤ ꯍꯣꯏ ꯄꯔꯂꯣꯏꯒꯤ ꯃꯩꯔꯤꯗꯁꯨ ꯔꯦꯜꯋꯦꯒꯤ ꯃꯔꯤꯗꯁꯨ ꯇꯧꯖꯩ ꯑꯗꯨꯒ ꯃꯨꯇꯨꯝ ꯗꯦꯕꯂꯥꯒꯤꯗꯣ ꯂꯩꯁꯥꯕꯤ ꯂꯝ ꯌꯧꯕꯤꯁꯤꯗꯁꯨ ꯇꯧꯕꯤ ꯃꯥꯜꯂꯦꯀꯣ ꯇꯥꯃꯣ ꯂꯩꯁꯥꯕꯤ ꯂꯝꯃꯣꯏ ꯌꯧꯕꯤꯗ ꯀꯩꯅꯣ ꯗ꯭ꯔꯪꯀꯥꯔꯠ ꯌꯨꯊꯛꯄ ꯑꯃ ꯁꯥꯏ ꯑꯗꯨꯗꯤ ꯑꯍꯟꯅꯤ ꯈꯣꯟꯖꯦꯜ ꯑꯣꯜꯂꯒ ꯁꯥꯕꯅꯤ ꯍꯣꯏ ꯑꯗꯨꯒ ꯇꯥꯃꯣ ꯏꯁꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕ ꯐꯤꯂꯝ ꯈꯔꯁꯨ ꯂꯩꯔ ꯃꯥꯜꯂꯦ ꯏꯁꯥꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕ ꯐꯤꯂꯝ ꯂꯩ 7-9 10 ꯁꯨꯗꯧꯔꯝꯃꯅꯤ ꯍꯣꯏ ꯑꯗꯨ ꯑꯩ ꯗꯤꯔꯦꯛꯁꯟ ꯄꯤꯖꯈꯤꯕꯅꯤ ꯑꯦꯛꯇꯤꯡ ꯇꯧꯕ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯕꯁꯤꯒ ꯗꯤꯔꯦꯛꯇꯔꯁꯤꯒ ꯇꯥꯃꯣꯒꯤ ꯄꯥꯝꯖꯕ ꯃꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯟꯗꯤ ꯂꯩ ꯑꯗꯣ ꯇꯥꯃꯣꯅ ꯄꯥꯝꯖꯕꯗꯤ ꯑꯦꯛꯇꯤꯡꯁꯤ ꯄꯥꯝꯃꯤ ꯑꯦꯛꯇꯤꯡꯗꯤ ꯄꯨꯛꯅꯤꯡꯗ ꯇꯧꯔꯦꯅ ꯈꯜꯂꯒ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯇꯥꯔꯝꯗ꯭ꯔꯗꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟꯁꯦ ꯄꯪꯄꯤꯔꯛꯑꯣꯏꯕ ꯍꯣꯏ ꯑꯗ ꯑꯩꯒꯤ ꯇꯨꯡꯗꯕꯨꯗꯤ ꯉꯥꯡꯅꯕ ꯌꯥꯏ ꯄꯛꯈꯤꯗ꯭ꯔꯦꯗ ꯍꯥꯏꯅ ꯃꯗꯨ ꯈꯜꯂꯨꯔꯒ ꯑꯩꯁꯤ ꯑꯦꯛꯇꯤꯡꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯒꯨꯝꯕꯗꯗꯤ ꯑꯩꯅ ꯁꯨꯝ ꯀꯨꯝꯖꯕ ꯇꯥꯃꯣ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯑꯩꯁꯦ ꯑꯅꯨꯔꯥꯙꯥꯄꯨꯔ ꯁꯤꯔꯪꯕꯤ ꯔꯥꯖ ꯀꯨꯃꯥꯔꯁꯤ ꯁ꯭ꯇꯦꯖꯇ ꯁꯥꯟꯅ ꯇꯥꯔꯦ ꯍꯣꯏ ꯑꯦꯋꯥꯔꯗ ꯐꯪꯕ ꯅꯧꯔꯤ ꯌꯥꯝ ꯐꯥꯎꯔꯤ ꯃꯇꯝ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯥꯎꯔꯤ ꯐꯥꯎꯔꯤ ꯐꯤꯂꯝ ꯅꯝꯃꯤꯀꯥꯏꯁꯦ ꯄꯪꯇꯧ ꯃꯇꯧꯏ ꯑꯗ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯒꯤ ꯔꯥꯖ ꯀꯨꯃꯥꯔꯁꯤ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯥꯡ ꯀꯣꯏꯒ ꯆꯣꯝꯃꯗꯅ ꯁꯝ ꯁꯥꯡꯅ ꯀꯣꯏ ꯆꯣꯝꯕ ꯃꯇꯥꯡ ꯑꯃ ꯂꯩ ꯑꯗꯨꯅ ꯅꯤꯡꯁꯤꯡꯉꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯗꯨ ꯑꯣꯏꯗꯧꯅꯤꯗꯅ ꯇꯥꯃꯣ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯅꯤ ꯅꯍꯥꯗꯣ ꯑꯩ ꯁꯥꯎ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯣ ꯑꯩꯅ ꯇꯥꯃꯣ ꯁꯥꯖꯔꯣꯏ ꯑꯩ ꯁꯥꯖꯔꯣꯏ ꯑꯩꯅ ꯅꯝꯅ ꯁꯥꯈꯤꯗꯦꯕ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯑꯩꯅ ꯅꯥꯄꯜ ꯇꯧꯔꯨꯕꯗꯤ ꯅꯠꯆꯗꯕ ꯔꯦꯗꯤꯑꯣꯗ ꯑꯣꯏꯔꯒꯗꯤ ꯀ꯭ꯔꯤꯁꯅ ꯁꯥꯈ꯭ꯔꯦ ꯔꯦꯗꯤꯑꯣꯗ ꯁꯇ꯭ꯔꯨꯘꯟ ꯁꯥꯈ꯭ꯔꯦ ꯄꯪꯁꯥ ꯃꯁꯥꯏꯗꯅ ꯑꯩ ꯁꯛ ꯎꯔꯒꯕꯨ ꯃꯤꯅ ꯈꯪꯅꯤꯅ ꯑꯩ ꯚꯥꯒꯤ ꯇꯧꯕ ꯋꯥꯗꯅꯤ ꯍꯦꯔꯣ ꯐꯅꯌꯥꯝ ꯁꯥꯔꯦ ꯃꯄꯥꯜꯒꯤ ꯂꯣꯟꯁꯤꯡꯒꯤ ꯂꯤꯂꯥꯁꯤꯡ ꯍꯟꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯍꯤꯡꯁꯤꯗ ꯂꯣꯏꯔꯛꯄꯗ ꯍꯥꯏꯕ ꯂꯤꯂꯥ ꯑꯃꯁꯨ ꯇꯥꯃꯣꯅ ꯀꯨꯝꯕꯤꯈꯤ ꯍꯣꯏ ꯕꯨꯙꯗꯦꯕꯒꯤ ꯅꯟꯗ ꯅꯤꯡꯊꯧꯁꯤꯅ ꯌꯨ ꯊꯛꯇꯅ ꯖꯒꯣꯏ ꯌꯦꯡꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯖꯥꯠꯅꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯄꯥꯝꯅꯕꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯇꯥꯗꯅ ꯉꯁꯤꯗꯤ ꯃꯗꯟ ꯎꯁꯣꯞꯀꯤ ꯑꯍꯤꯡꯅꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯌꯥꯄꯣꯟꯇꯦꯅ ꯌꯨ ꯊꯛꯇꯅ ꯏꯁꯩ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯖꯒꯣꯏ ꯂꯦꯞꯀꯅꯨ ꯍꯥꯏꯗꯅ ꯍꯨꯀꯨꯝ ꯇꯧꯗꯅ ꯖꯒꯣꯏ ꯁꯥꯍꯟꯗꯅ ꯏꯁꯩ ꯁꯛꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯥꯡꯅꯦꯕ ꯍꯣꯏ ꯃꯇꯝꯗ ꯃꯥꯏ ꯃꯌꯥꯝꯕ ꯒꯧꯇꯝ ꯕꯨꯙꯗꯤ ꯅꯤꯡꯊꯧꯒ ꯄꯥꯝꯄꯣꯟꯇ꯭ꯔꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯕꯨꯙꯗꯦꯕ ꯍꯥꯏꯗꯨ ꯑꯣꯏꯗꯅ ꯅꯤꯔꯕꯥꯟ ꯐꯪꯗꯅ ꯃꯥꯗꯤ ꯊꯣꯛꯈ꯭ꯔꯕꯅꯤ ꯚꯤꯈ꯭ꯌꯥ ꯅꯤꯕꯒꯁꯨ ꯂꯥꯛꯏ ꯍꯣꯏ ꯍꯥꯐꯧꯗꯕꯒꯁꯨ ꯕꯨꯙꯗꯦꯕꯅꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯚꯤꯈ꯭ꯌꯥ ꯍꯥꯐꯧꯗꯕꯒꯁꯤ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯚꯤꯈ꯭ꯌꯥ ꯍꯥꯞꯇ꯭ꯔꯤꯗꯤ ꯂꯣꯏ ꯅꯪ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯍꯥꯞꯈꯤꯕ ꯌꯥꯗ꯭ꯔꯣ ꯈꯣꯠꯇ꯭ꯔꯣꯅ ꯑꯩ ꯒꯧꯇꯝ ꯕꯨꯙ ꯎꯅꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕꯤꯗꯨꯁꯨ ꯕꯨද්ධꯗꯦꯕꯒꯤ ꯋꯥꯈꯜ ꯃꯥꯒꯤ ꯄ꯭ꯔꯤꯆꯤꯡꯁꯤꯗ ꯌꯥꯝꯅ ꯆꯤꯡꯁꯤꯟꯈꯤꯗꯅ ꯃꯥ ꯅꯣꯡꯍꯉꯥꯟꯕꯒ ꯃꯥ ꯕꯨꯙꯗꯦꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯧꯅꯤ ꯍꯥꯏꯗꯅ ꯂꯩꯕ ꯃꯇꯥꯡꯅꯦꯕ ꯃꯥꯒꯤ ꯇꯨꯡꯏꯟꯕꯤ ꯑꯣꯏꯔꯗꯧꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯌꯥ ꯈꯪꯖꯗ꯭ꯔꯤ ꯔꯥꯅꯤꯁꯦ ꯑꯗꯨ ꯃꯥꯗꯤ ꯀꯌꯥ ꯈꯪꯖꯗ꯭ꯔꯤ ꯑꯗꯨ ꯑꯩ ꯆꯠꯂꯨꯒꯦ ꯑꯗꯨ ꯊꯨꯅ ꯍꯟꯕꯤꯔꯨ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯆꯟꯗꯣꯟ ꯇꯩꯔꯝꯒꯦ ꯃꯗꯨꯅ ꯀꯪꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯆꯟꯗꯣꯟꯗꯨ ꯏꯁꯤꯡ ꯆꯣꯠꯍꯟꯗꯅ ꯀꯪꯍꯟꯗꯅ ꯊꯝꯃꯒ ꯕꯨද්ධꯗꯦꯕꯒꯤ ꯃꯌꯥꯝ ꯁꯤꯁ꯭ꯌ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯗꯅ ꯖꯨꯂꯤ ꯆꯦꯡꯅꯤ ꯈꯨꯖꯥꯏꯒ ꯌꯥꯎꯅ ꯂꯥꯛꯑꯕꯅꯤꯅꯦ ꯍꯥꯏꯗꯤ ꯂꯥꯛꯀꯅꯤꯗꯣ ꯂꯥꯛꯇꯤ ꯂꯥꯛꯄ ꯁꯛꯐꯝ ꯑꯣꯜꯂꯒ ꯋꯥꯈꯜ ꯂꯣꯏꯅ ꯄꯨꯛꯅꯤꯡ ꯀꯩꯅꯣ ꯑꯣꯜꯂꯒ ꯂꯥꯛꯑꯕꯅꯦꯕ ꯍꯣꯏ ꯂꯝꯕꯣꯏꯕ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯑꯗꯨ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯔꯛꯁꯤꯗ ꯂꯥꯛꯑꯣ ꯅꯪꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯑꯣ ꯅꯪꯒꯤ ꯅꯥꯄꯜ ꯁꯛꯇꯤ ꯅꯪꯒꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯀꯠꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯀꯥꯏꯅ ꯃꯥꯕꯨꯁꯨ ꯃꯥꯒꯤ ꯔꯥꯅꯤꯗꯨꯕꯨꯁꯨ ꯄꯨꯁꯤꯟꯕꯤꯈꯤꯕ ꯕꯨꯙꯗꯦꯕꯒꯤ ꯇꯨꯡꯏꯟꯕ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯇꯥꯃꯣ ꯚꯤꯈ꯭ꯌꯥ ꯍꯥꯞꯍꯧꯗꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯈꯤ ꯇꯥꯃꯣꯅ ꯑꯗꯨꯒꯤ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ ꯇꯥꯃꯣ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯣꯡ ꯉꯥꯜꯂꯕ꯭ꯔꯥ ꯅꯣꯡ ꯉꯥꯜꯂꯦ ꯑꯗꯨꯅꯕꯨ ꯂꯝꯕꯣꯏꯕꯒꯤ ꯀꯥꯡꯕꯨꯗꯨ ꯂꯥꯛꯂꯤꯕꯅꯤꯗꯅ ꯑꯜꯀꯥꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯒꯧꯇꯝ ꯕꯨꯙ ꯃꯁꯥꯃꯛ ꯀꯥꯡꯕꯨꯗꯨꯗ ꯌꯥꯎꯔꯛꯏ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯚꯤꯈ꯭ꯌꯥꯒꯤꯗꯃꯛ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ
ꯕꯤꯈ꯭ꯌꯥ ꯐꯪꯈꯤꯗ꯭ꯔꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯂꯕ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯍꯧꯗ꯭ꯔꯕꯀꯣ ꯃꯥꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯣꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯃꯩꯇ꯭ꯔꯦꯌꯗ ꯍꯥꯏꯈꯤꯕꯅꯤ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯅꯠꯇꯦ ꯑꯩ 마기 마뚱 이내로부 따하버니 마 아무카나 락라로이 순대리 하우직 파우버 ตุ้ම්비드리브로 순대리 하우직 농알라버니네 하우직 ตุ้ම්마 마땀 나트리 아이 마빠는 학당 톡록이게 마판데 셋게 하이바 하우직 부 까다이데 셋게 하이리노 아이 셋까니 lamboibisinggi kangbuiduna satkiba maikeiduda ꯑꯍꯤꯡꯁꯤꯅ ꯂꯣꯏꯔꯛꯄꯗ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯑꯙꯤꯀꯥꯔꯤ ꯃꯌꯨꯝꯒꯤ ꯆꯟꯗ꯭ꯔ ꯁꯔꯃꯅ ꯄꯨꯊꯣꯛꯄꯅꯤ ꯇꯥꯃꯣꯀꯣ ꯃꯥꯅꯤ ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯗ ꯏꯊꯣꯛꯄꯅ ꯂꯩꯃꯄꯣꯛꯄꯝ ꯕꯦꯗꯥꯟꯇꯤ ꯍꯣꯏ ꯃꯁꯤꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯝ ꯉꯥꯅꯨꯁꯤꯁꯨ 아가즈바니 임팔다 이칸 카나다나 산도키 보여 말레 마니 얌 파제 아디카리 메용기 찬드라 샤르마기 마기 마푸톡 하이타레 미나 파제는 강네 타갈네 아이브네 이나오네 이브네 아두 얌 파제 시데시다 메시에즈 파제나피 후지기 마탐가 약 라우나 자나바 lamnganu harise tamo masigi loisilak pasarukse yamne strike tawedna telephone da nupi duna phone tawraga hangak pagi angang na mikap tholok pagi matang do yamna phajagre madugi loisin bagi mo hoi madu aingonda su yamna thagai pirei madu ai mayam du tahanlingene mati amtang ai kongjara tamo mataminasi hoi tasi tamo aibu ngapire roidra ngakpidaba haibase aingondda miyamda khwaidagi lubo wahangni ai khangi nangna aibu sunungsi adubu nangi pangluba thamoidu warakpa ngamudaba asoiba khongthangni tamo aina su nangbu yamna nungsi tukatsaba sauningbagi saruka yaurabasu ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯗꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯐꯤꯗꯝ ꯑꯣꯏꯕ ꯌꯥꯔꯣꯏ ꯇꯨꯡꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯅꯇꯧ ꯇꯝꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯒꯤꯁꯨ ꯈꯜꯂꯤ ꯅꯪ ꯂꯩꯅ ꯂꯩꯅ ꯍꯤꯡꯅ ꯄꯨꯄꯥꯡ ꯁꯨꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯃꯥꯅ ꯇꯠꯇꯅ ꯏꯃꯥ ꯀꯗꯥꯏ ꯆꯠꯈꯤ ꯍꯪꯉꯤ ꯍꯣꯏ ꯅꯪꯒꯤ ꯅꯥꯛꯇ ꯃꯥ ꯊꯝꯕ ꯌꯥꯏ ꯑꯗꯨ ꯃꯥ ꯃꯥꯡꯒꯗꯕ ꯃꯥꯜꯂꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯦ Anis, ay ipa sidali, kaidore. Mamda mama ulamne. Tamo matang jidi matang siga chanana isai matang su tamo kanbiu isai su kudul tamjage. Isai si aina tajening ba isai haitare. Moirang them kageba. Kage mana sakpa aina sereng jaba. Hoi. Maugi singda chanduna. Lerang na suam chinduna aina sehobani. Kudul tamjage tamo lai recording anau bani kudul tamjage. Hoi pani. Maugisingda chanduna leirang na chom chinduna leimangda jagoy shabadi na shakshu he na phajare Maugisingda chanduna leirang na chom chinduna leimangda jagoy shabadi न शक्षु है न भजरे लेम जबशु पक्षरे लेम जबशु पक्षरे नुंगाय फन पालुको मौइसिंग द चंदुना लैरंग ना चोम चिंदुना लैमांग द जगोय शाबदी
नशक्सु हेन भजरे Kaminaba matam penanok minabado Haumin kaminaba matam penanok minabado Mit pambu hongba hongba yakide Mit pambu hongba hongba yakide Nungshiba karino kalludana Numit khudingi unabado lapna do ngasidi lapna do ngasidi maugi shingda chanduna leirang na chom chinduna leimang da jagoy shabadi na shakshu hen bhajare Khôn đờ lông khôn mi nay Chính hi sam ban lang mi nay Sinh khôn đờ lông khôn mi nay Chính hi sam ban lang mi nay Khang hậu de ma tâm do Karam na hậu ki Khang hậu de ma tâm do Karam na hậu ki Shakuda bapal na kharamale Aina kaubashu ngamjadrabani Ira lairaba aigi thamoini Nangi phajabana shumhat piraba Maugi shinda chanduna Lairang na trom chinduna Laimangda jagoy shabadi Na shakshu hena bhajare Lemjabashu pakchare Lemjabashu pakchare Nungai ai phana baluko Maugi shingda chanduna Leirang na chom chinduna Leimangda jagoy shabadi Na shakshu hena bhajare Shakshu hin bhajare Tamoni iba isai amasu ngasi nauna amukasu miyam punna taminare mamangda su ahum marirak pudi sandok sakre tamo hujikdi a great artist soina Akashvani Imphal gi leibiri ko Hoi. A great phangbasidhi karam kanda phangbibano ꯑꯩꯅ A grade ꯐꯪꯖꯕꯁꯤ ꯂꯤꯁꯤꯡ ꯑꯅꯤꯒ ꯃꯥꯄꯟ ꯍꯥꯏꯇꯥꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 6ꯇ Oh. ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗ ꯐꯪꯖꯕꯅꯤ adudi ahan boina Akashvani Imphal gi A grade phangiba group sida isdi yaubani ne ꯍꯣꯏ ꯃꯥꯅꯤ ꯃꯥꯅꯤ ohoi ꯑꯍꯥꯟꯕ ꯐꯪꯕ ꯀꯥꯡꯕꯨꯗꯨꯗ ꯌꯥꯎꯖꯕꯅꯤ ꯍꯧꯖꯤꯛꯇꯤ A grade ꯌꯥꯝꯃꯃꯅꯤ yame A grade nifuga khare hena leira male Hoi, hoi. chap chaba Hoi, exact phai yam nungaijai. figure du budi ningsingtre Hoi. amayam dugi marakta ahan ba laki basingi manungda tamo su A grade se phangbibani yam nungai tamo manipur gi radio drama haibasidati leading role laudana miyam gi thamoi kayarak hanna kaphanba nokhanba ngambi khraba tamogi mafamdagi Akashvani Imphal gi lila singi style si tamge na haidaragadi theater tamge haradi theater tamna bagi damakta topa mafamda theater hall singda changba yai aduga film tamge harasu film institute mayam amalai Akashvani Imphal gi lila gi damakta di audition tawraga ahiba artist sing lobani di hairaga masibu tamnana bagi mawong si leite masidahida nauna Akashvani Imphal gi artist oiningba singda tamogi suggestion tips na chingbadi kari leipi tamo haibiu angang sing sina tajabada nungai na nabagi damakta ꯈꯣꯟꯖꯦꯜꯁꯤ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯔꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦꯀꯣ
ꯄꯤꯊꯣꯔꯛꯄ ꯈꯣꯟꯖꯦꯜꯗꯨ ꯃꯥꯡꯍꯟꯗꯕ ꯍꯣꯏ ꯃꯥꯡꯍꯟꯗꯕ ꯍꯥꯏꯕꯁꯤ ꯆꯤꯟꯖꯥꯛꯁꯤꯅꯁꯨ ꯈꯣꯟꯖꯦꯜꯁꯤ ꯁꯣꯛꯑꯦꯕ ꯑꯗꯨꯒ ꯈꯣꯟꯖꯦꯜꯒꯤ ꯃꯔꯝꯗ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯒꯦꯁꯨ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯒꯦꯁꯨ ꯌꯥꯔꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤꯅ ꯑꯗꯨꯒ ꯇꯝꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯀꯌꯥꯅ ꯉꯥꯡꯕ ꯍꯣꯏ ꯈꯪꯖꯤꯟꯕ ꯗꯔꯀꯥꯔꯅꯤ ꯑꯗꯨꯒ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯈꯣꯟꯖꯦꯜ ꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯁꯤ ꯏꯁꯥꯅ ꯈꯣꯟꯖꯦꯜꯁꯤꯒꯤ ꯈꯣꯡꯒꯥꯏ ꯉꯥꯡꯗꯕ ꯈꯣꯡꯒꯥꯏ ꯉꯥꯡꯕꯁꯤ ꯍꯛꯆꯥꯡ ꯈꯣꯟꯖꯦꯜ ꯃꯌꯦꯡ ꯇꯥꯏ ꯈꯣꯟꯖꯦꯜ ꯃꯌꯦꯡ ꯇꯥꯕ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ ꯏꯁꯥꯅ ꯃꯁꯤ ꯆꯦꯛꯁꯤꯟꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯈꯛꯀꯤ ꯅꯠꯇꯅ ꯇꯥꯃꯣ ꯐꯣꯔꯃꯦꯠꯁꯦ ꯇꯥꯃꯣꯅ ꯐꯤल्मꯗꯁꯨ ꯌꯥꯎꯕꯤꯔꯦ ꯗꯤꯔꯦꯛꯇꯔ ꯐꯥꯎꯕ ꯑꯣꯏꯕꯤꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯖ ꯄ꯭ꯂꯦ ꯇꯧꯕꯤꯔꯦ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯂꯤꯂꯥꯒꯤ ꯃꯑꯣꯡꯁꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯦꯠꯅꯕꯔꯥ ꯑꯇꯩꯒ ꯀꯝꯗꯧꯏ ꯃꯁꯤꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯈꯪꯕ ꯍꯥꯏꯕꯅꯤ ꯈꯪꯗ꯭ꯔꯗꯤ ꯍꯣꯠꯅ ꯌꯥꯄꯣꯟꯇꯦ ꯔꯦꯗꯤꯑꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯨ ꯔꯦꯗꯤꯑꯣꯒꯤ ꯃꯑꯣꯡꯗ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯋꯥꯅꯤꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯤꯁꯄꯔꯤꯡ ꯑꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯇꯞꯅ ꯉꯥꯡꯕ ꯌꯥꯕ ꯅꯥꯈꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯈꯣꯟꯁꯤ ꯌꯥꯝ ꯇꯞꯊꯔꯤꯈꯩꯁꯨ ꯌꯥꯝ ꯇꯞꯊꯐꯝ ꯊꯣꯛꯄꯗ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯁꯥꯟꯅꯕ ꯌꯥꯏꯑꯕ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯈꯜꯂꯨꯔꯒ ꯂꯤꯂꯥꯒꯤ ꯋꯥꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨ ꯂꯥꯞꯅ ꯂꯩꯕꯅꯤ나 ꯀꯔꯤꯒꯨꯝꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗꯕꯅꯤꯅ ꯍꯣꯏ ꯈꯣꯟꯁꯤ ꯍꯧꯅ ꯉꯥꯡꯕꯔꯣꯝ ꯆꯠꯈꯤꯕ ꯍꯧꯅ ꯉꯥꯡꯐꯝ ꯊꯣꯛꯇꯕꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗ ꯁꯥꯟꯅꯕ ꯌꯥꯕꯁꯦ ꯌꯥꯝꯅ ꯌꯥꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯃꯑꯣꯡ ꯇꯥꯅ ꯔꯤꯌꯦꯂꯤꯇꯤꯗ ꯐꯤꯂꯝꯗ ꯗꯕꯤꯡ ꯇꯧꯕꯒꯨꯝꯕꯅꯤ ꯐꯤꯂꯝꯒꯤꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯅꯤꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯕ꯭ꯔꯣꯀꯟ ꯚꯣꯏꯁꯇ ꯉꯥꯡꯕ ꯌꯥꯕ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯈꯣꯟꯊꯣꯛ ꯀꯌꯥ ꯑꯃ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯅꯛꯁꯤꯜꯂꯒ ꯌꯥꯕ ꯂꯥꯞꯊꯣꯛꯑꯒ ꯌꯥꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯁꯥꯟꯅꯕꯅꯤꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯌꯥꯈ꯭ꯔꯦ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯗꯤ ꯀꯝꯗꯧꯕꯤꯔꯤ ꯋꯥꯛꯀꯤꯡ ꯆꯠꯄꯤꯔꯤꯕ꯭ꯔꯥ ꯋꯥꯛꯀꯤꯡ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯋꯥꯛꯀꯤꯡ ꯆꯠꯄꯁꯤ ꯁꯤꯅ ꯍꯛꯆꯥꯡꯁꯨ ꯐꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯚꯔꯥ ꯈ꯭ꯔꯣꯁꯁꯨ ꯍꯟꯊꯍꯜꯂꯤ ꯍꯥꯏꯇꯥꯔꯦ ꯋꯥꯛꯀꯤꯡ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯁꯨ ꯋꯥꯛꯀꯤꯡꯒꯤ ꯃꯤꯅꯤ ꯅꯣꯡꯃ ꯈꯔ ꯆꯠꯂꯣ ꯍꯥꯏ ꯍꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯑꯗꯒꯤ ꯀꯨꯏꯅ ꯐꯝꯖꯤꯟꯕꯁꯨ ꯐꯠꯇꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤ ꯈꯦꯜꯆꯟꯗ꯭ꯔꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯁꯤ ꯀꯨꯊꯤꯒ ꯌꯦꯡꯉꯁꯨ ꯃꯤꯁꯦ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯈꯪꯅꯕꯅ ꯌꯥꯝꯗꯤ ꯑꯣꯏꯒꯜꯂꯤ ꯃꯥꯁꯦ ꯐꯅ ꯁꯥꯡꯅ ꯃꯤꯇꯔ 100-100 ꯊꯤꯟꯗꯣꯔꯛꯑꯦꯕ ꯑꯗꯨ ꯃꯇꯣꯟ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯗ ꯑꯃꯨꯛ ꯐꯝꯃ ꯀꯨꯊꯤ ꯌꯦꯡꯉꯨꯗꯣꯏꯅꯤ ꯑꯃꯨꯛꯇ ꯊꯤꯟꯗꯣꯔꯛꯏ ꯁꯥꯖꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯑꯁꯥꯏꯐꯥꯎ ꯆꯠꯂꯨꯕꯁꯦ ꯍꯔꯥꯎ ꯆꯠꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯍꯤꯗꯥꯛ ꯑꯃ ꯂꯩꯕꯤꯔꯨꯁꯨ ꯍꯥꯏꯔꯁꯨ ꯑꯃ ꯇꯧꯕꯤꯔꯨꯁꯨ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯈꯣꯡ ꯅꯨꯡꯉꯥꯏ ꯆꯠꯂꯤ ꯅꯣꯡ ꯇꯥꯔꯁꯨ ꯁꯥꯇꯤꯟ ꯇꯨꯞꯄ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯍꯣꯏ ꯑꯗꯨꯅ ꯃꯗꯨꯅ ꯍꯛꯆꯥꯡꯁꯤ ꯐꯕ ꯁꯥꯏꯀꯜꯁꯨ ꯐꯩ ꯍꯥꯏ ꯁꯥꯏꯀꯜ ꯊꯧꯕꯗꯤ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯃꯅꯨꯡꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯤ ꯂꯩꯇ꯭ꯔꯦꯅꯦ ꯂꯩꯇ꯭ꯔꯤ ꯁꯥꯏꯀꯜꯒꯤ ꯇ꯭ꯔꯦꯛ ꯁꯦꯝꯕ ꯂꯩꯇꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯔꯤ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯇꯥꯃꯣꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯊꯝꯕꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯤ ꯀꯔꯤ ꯂꯩꯕꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯑꯃꯒ ꯅꯨꯡꯁꯤꯅꯁꯤ ꯉꯁꯥꯏ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯉꯥꯡꯖꯈꯤꯕꯗꯣ ꯍꯣꯏ ꯑꯃꯒ ꯅꯨꯡꯁꯤꯅꯁꯤ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔꯁꯤ ꯐꯖꯅ ꯂꯩꯅꯁꯤ ꯍꯧꯖꯤꯛ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔꯁꯤ ꯂꯩꯇ꯭ꯔꯦꯅꯦ ꯏꯈꯥꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯑꯍꯜ ꯍꯥꯏꯕ ꯐꯤꯕꯝꯗ ꯑꯍꯟꯁꯤꯒꯤ ꯑꯗꯒꯤ ꯀꯩꯅꯣꯝ ꯍꯥꯏꯔꯁꯨ ꯋꯥꯇꯥꯁꯦ ꯑꯍꯜꯁꯤꯒꯤ ꯑꯝꯇ ꯄꯤꯈꯣ ꯑꯍꯜ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯄꯥꯕꯨꯡ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯀꯥ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯄꯥꯕꯨꯡ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯇꯥꯃꯣ ꯇꯥꯗ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯍꯣꯏ ꯑꯍꯜꯁꯤꯒꯤ ꯂꯣꯟꯗꯥꯁꯦ ꯇꯝꯕꯤꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯃꯆꯥ ꯑꯗꯨꯅ ꯃꯤ ꯑꯉꯥꯡ ꯐꯨꯔꯁꯨ ꯃꯄꯥꯗꯨꯅ ꯍꯔꯥꯎꯕꯒꯨꯝꯕ ꯃꯗꯨ ꯁꯨꯝ ꯒꯨꯟꯗꯥꯒꯤ ꯂꯥꯏꯟꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏ ꯃꯤꯉꯣꯟꯗ ꯐꯨꯕ ꯍꯧꯅꯗꯦ ꯃꯤꯉꯣꯟꯗ ꯇꯧꯕ ꯍꯧꯅꯗꯦ ꯍꯥꯏꯗꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯆꯌꯣꯜ ꯑꯍꯨꯝꯁꯤ ꯇꯥꯃꯣꯒꯤ ꯃꯔꯝꯗ ꯂꯤꯂꯥꯒꯤ ꯃꯔꯝꯗ ꯏꯁꯩꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯐꯤल्मꯒꯤ ꯃꯔꯝꯗ ꯇꯥꯃꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯃꯁꯤꯒꯤ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯂꯤꯂꯥꯁꯤꯡ ꯀꯨꯝꯕꯤꯗꯅ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯄꯤꯈꯣ ꯃꯗꯨꯒꯤ ꯉꯝꯕꯗꯨꯁꯨ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯕꯨꯁꯨ ꯊꯥꯒꯠꯆꯔꯤ